Ngasidagi houkhiba Board of Secondary Education Manipur BOSEM na louba class 10 examination Jiribam District ki oina mapung phanna pangthokhre. Jiribam da maheiroi chatruk kataraga mathoi na examination asi thari. Masigi manung da Jiribam Higher Secondary School da maheiroi chaniga kuntra mathoi. Borobekra Higher Secondary School da maheiroi chamaga nifu mathoi. Sorok Atingbi High School da maheiroi chaniga kuntra gani pana examination asi thakhi. Examination asigi matang da DESAM District Council Jiribam ki President L Bilask Meetei na hai. maheiroi khudingmak yaiphaba amadi pakpa pinabiba oisanu. Examination Asida Mathou Touriba officials sing da Kanagumba Amattana Ayet Apan Pibiganu. Examination asimayuk nariba maheiroi singna Ayet Apan yaudana amadi nataba pambai sizinadana mapung phanna thana na bahona minase haina sumhang makhataki. Punama mai pakpa amadi unfair means taudana ningchi jana ingna chingna exam asi haba oisanu amadi mak wangna phangduna maheiroi singna afaba achangba maheiroi sing amadi afaba khunai ama oirasanu hauji leibaki aikoigi irang banna chingba hauji tauriba asida maruena maheiroi sing amadi exam center sing da duty tariba oja sing amadi staff sing na chathok chasin tawbada masida khaitang freely movement tawbagi appeal adusu ai tawjaningi ai side tagi makha tansu exam center khudingmakta thabiriba oja sing nasu unfair means tawdanaba amadi kanglam adu chumna pangthokhnabai damaktasu mapung phaba exam center amamsu oimbiu haibagi appeal adu DESAM District Council Jiribam gi maikeidagi thamjari.